ngasi ayu phongkiba tongan Manipuri si phongsing amasum thokiba thawdo wathok digi maruoibi I pausing khongo saraga Manipur top channel gi maikei digi myamna thamjage hanbada TS Bishorjit court na samon Toukhre hauzik CJM Imphal West Rebeka Surokhaibamna Tharakpa case amaga mari lainana thungju nungom thongdagi TS Bishorjit sainifu mari apako kumar hayeng ayuk pung 10:30 taba matamda court asida appear tawna pu samon Toukhre CJM Imphal West Y Sumorjina TS Bishorjit thakiba warol amada mahaki mathakta leiriba criminal complaint case 30 of 2021 ga mari lainana court asida mahaki attendance asi yamna mathautai maramaduna makhata proceeding gidamak Bishorjit masa Breeder amaga loinana court asida hayeng tang 10 gi ayuk pung 10:30 taba matamda sungsoi soiduna appear tawgadabani haidi hanisu pau sina makhata na phongdorakli atopa pau manamo MP Ranjan haikat laikat tamduna ikai khumnabu utkre Union Minister of State for External Affairs Minister Dr. R.K. Ranjan ngarang lepa poponumita New York ki World Trade Center Memorial da 9/11 gi victim oikraba Jupiter Yambiam gi mafamda haikat laikat tamduna ikai khamna botkre hawkibasai English singaniga amagi September 13 da Al Qaeda na US ki World Trade Center Twin Tower amasum atai tactical area da synchronized suicide attack sa thabadagi mioi lising ahum rom laikidaba aduda Jupiter Yambiam su yaukibani terrorist attack sa thaba matamuda World Trade Center gi 107 super floor da malem gi khwaidi gi wangba restaurant ama oiriba window of the world Jupiter Yambiam asi banquet manager ama oina thabak tawraga lebene Jupiter Yambiam asi Imphal West ki uripok to pokhibene panba yabade New York ta leiba World Trade Center Memorial satuna 9/11 victim oikraba Jupiter Yambiam gi mafamda haikaleka tamkhibane haina supungdorakli atien ma pawkhraga memna pijage Toukhre notification adu sanaba yaroi center amadi state government na funding tawduna salairiba rehabilitation center singumna Manipur da laidiba non funded rehabilitation center singbu Directorate of Social Welfare gi makhada register tawdabani haina kumja English ngani ga kungi December ani de Toukhre notification adu sanaba yaroi haina representative of private rehabilitation center drug and alcohol gi mihut oiriba sagolsem hirojina phongdokre wafam asing asi singmairong da laiba classic grande da lamdam asi da laiba private rehabilitation center yankhai ga mangana sarug yaduna pangthokiba suitable guidelines for private rehabilitation center Manipur haina mingthonba meeting amana phongdokibani haina supali atopa paw manamo pokso gi case ama Facebook da lana sandokiba yaningde prosecutors session judge senapati da sathariba pokso gi case amabu Frontier Manipur na Facebook ki page ta lana pau sandoki badu government ki damakta laidiba public prosecutor singna yaning da phungdorakli haina prosecutor singna sahi tawduna thadorakpa sirol amana hairi sirol aduna makhata ribadi hawkiba October 13 ta Facebook ki page oriba Frontier Manipur na senapati gi public prosecutor bu lana uhanba mawongda pau sandokliba leibak thibani hairiba pau si social media oriba WhatsApp na singbada hena viral satuna prosecutor bu mingsa thiananaba sathapa thawong amani case asigi damak leiriba JC ki convener amasum journalist singna su trial sathariba case amagi damak media na trial sathaba haibasi yaningde asiguma thawong asi public prosecutor singbu hena tungda mingsa thiananaba thawong sing oirakani thawdo asiga manaba mawongda kona English ngani kungi December kunga mathoida dispose tawkraba lukhaujai jogi case amabu press ta phongdorakpadagi madubu yaningdaba kaya phongdona khibisu lekhre hiramasiga mari lainana additional public prosecutor singna state asigi law and enforcing bu salairiba missionary singda mathautawa thabak sing lokhatpi loinana JC ki convener Merajau kamaina phongdokhibu wafam sing asigi mathakta mari leinab singna pakhat piyaba thabak sing pakhat kadabani hairi hainasu pausina makhatana phongdorakli atopa pawmana MLA kharasu BJP da yawraknaba numit aphaba yengduna leiri RK imo sagolban AC ki Congress ki candidate oina vote karakraba independent unattached
member oina Manipur Legislative Assembly da lerakhiba MLA RK Imona BJP da yaukraba matung party asigi Manipur in charge Dr. Samit Patra ga loinana MLA asiga airport halakhibada Sagolban asigi miyamna taran okre Sagolban constituency progressive committee na sinduna Sagolban moyang lerakta pangthokiba taran okpagi thoramda RK Imona phongdokhibada hauji ma Congress ki MLA kharasu BJP da yaunaba MLA gi Karagi oiba aset pathazab amagi makhada numit thap afaba yengduna leiri haina phongdokre hairi atopa pawamana numit nini shutdown togani thasigi taragani thu emasum tarago humdogi ayuk pung nipan dagi nungthil pung nipan phawba 33 kb urembam nonegi high voltage transmitter line gi saruk singda jungle cutting tawgadabana hairiba matamasi shutdown togani loinana shutdown toringi manung 33 kb substation urembam none asi effect tawgadabana mai fangloi masina maram oiraga jaga asigi consumer singna khudong sadaba mayoknagadoriba asigi damakta nungaitaba phongdokli haina MSPCL gi sirolaman hairi Marakthana state sigi wangbada thokpa paw khara Kolkata tamna paigadaba flight silsar emergency landing Toukhre Kolkata tamna paigadaba Air India gi miyoi sama tongba flight ama technical gi oina aswari yaroppadagi Silchar airport landing Toukhre haina official report amagi matungina phongdokle Air India gi flight 754 du Silchar gi Kumbigram airport gi paikhatkhiba matung ikan kanadana emergency landing Toukhre Rear Hill gi sarukta aswaiba leibidigi Silchar airport ta flight adu amuk halaklaga landing tawkhibni plane aduna airport gi paikhatkhiba matamda plane adugi maning thangba landing gear amada maikhu karakpu ukhi plane aduda miyoi sama tongki adubu emergency landing aduda kanaguma amata asu apandi yaukhidi airport adugi makta ngairaba runway adugi manaknakna khamduna leibana operation suspend tawkhre July thagi angan masarukta Saudi Arabia tamna paigadaba Air India gi express flight ama Thiruvananthapuram International Airport emergency landing tawkhibagi thaudok laikhrabani aircraft adugi windshield crack satpagi thawong thengnarakpadagi ni hari hanasu pawsina su makhatana phongdorakli atopa pawmana Orissa da policeman amagi masanupana bank loot tawnaba hotnarambadagi fare hari Orissa gi Sundargraha district leiba bank amada policeman amagi masanupana bank loot tawnaba hotnarambadagi nomai kapnaraba matungda fare haina police ki paw amana phongdorakli hauji masagi sei kungumdoi suraba policeman amagi masanupa aduna western Orissa gi Sundargraha town gi mission sakta leiba private bank amagi branch ta sanglaklaga loot tawnaba honakhibani magna case counter tamna sanglaklaga paisa sing adu piraknaba khangalakpadagi counter adu leiba bank ki karmasari amana mahakna pairakpa khaw adu da paisa sing adu hapsilaba matungda bank adu dagi khonglei tuna nanthok tuna senki police na pawhek phangmaga minute 10 gi manungda accused adu kadaida leibigi haiba khangdo pungamki bank dagi paisa loot tawriba mi aiduna nanthok tuna senaba honarakpaga loina police lakhu ubudagi numai kapsilakpadagi nakalani da khuthoknabigi lutara du asok apan nangle ma policeman amagi masani mamangi matamda criminal gueber record leiba miyoi nate ma hospital pukhatuna lekatnari amade bank tagi lut tawkiba senpam adusu fangle haina phongdorakli atopa pawmana Delhi University gi assistant professor matu hatpagi damak fare Delhi University gi assistant professor amadi ma ki nephew bu ma ki nupi hatpaga mari leinana fare haina police ki pawmana hari Bulari gi West Sangarda leiba resident mihatpagi thaudo adu thokibani police na di mihatpagi thaudo adu da ad hoc assistant pro Virendra Kumar amadi mahaki nephew Gobinbu mihat asida CNA haiba khangle Virendra Kumar amadi victim oiriba Pinky sei kuntragani thoi February thara longkhibani ningthokaba numita police na Kumar amadi mahaki worker oiriba Rakesh phakhiba matamda Pinky bu makhuri me alaba matung electric thazilaga hatkibani haiba wafam phongdorakle haina spali Makhasa Tharakpa oina atopa marureiba pawkhara MLA ani BJP da songsinkhiba kanamatana complaint tawraktri Khemsan speaker na action logadabani loket tam loisilaglabasu MLA sing songthok sungsin tawrakpada 10 schedule gi makhada action lawroidra habigi wohang hangnarakli
Kumza English in the Tharakpa ki Mars ki angan basrukta pang thokiba Taramathoy suba Manipur State Assembly gi mikal gi result lauk thoklaba matung tha adugi taraga mangada BJP na lusinglakli balenga asilingba hauban numitagi Congress ki MLA ama sungsinaba lenga sida yauksinduna minister oina wasak laukiba matungdagi laiden matung ngainaba dauna leptana Congress MLA sing BJP da sungsinnarakpagi makha tarakpada thasigi nipanda sagolban amasum cycle assembly constituency gi MLA RK imo amade yamthong haukipna BJP da sungsinkibagi mayukta mari lenaba Indian Constitution gi article amasum 10 schedule gi provisions gi matungina makhoi ani gi mathakta lokhatpam thokpa disqualification gi proceeding lokhat kadra haiduna hangkibu hangi pakhumda Manipur Legislative Assembly gi speaker Yumnam Khemsana hauzik Pawbi oinadi masigi matangda official oina complaint amata file torakpa leitri hairi thasi ki nipan BJP ki national president JP Nadda amasum party sigi national spokesperson Dr. Samit Patra yauna Congress MLA anina BJP da sangla khibabu Delhi da pangthok khiba thoram amada taramna okhibaga mari leinana ngasi pauksi esina speaker ga sanakhiba warida mahana hai Pawdu media ra phongnarakpadagi tanarakpani Hauzik Pawbi oinadi makhoi anibu Constitution of India gi 10 schedule gi mari leinaba provision singi matungina MLA oibadagi disqualification tawgadabani haibagi wakat amata laktri hairi Manipur Assembly da Constitution gi makhada lingliba 10 schedule gi tribunal gi presiding officer su oidiba speaker gi pakhumasida pauksi esina MLA anina masagi party dagi defect tawraktuna atopa party amada sungsinkiba sigi matangda mari lainariba makhoigi hangi party edugi maikedi tribunal asida official oiba petition complaint tawrakpa leitragasu tribunal asigi presiding officer gi maikedi su motuda MLA anisigi mathakta disqualification gi proceeding sa thanabagi thabak lokhatpa yabagi provision di laibra haina sohangki wangasigi pakhumda di mahakna madugi provision di lay adubu thabak oina onthorakpada matam khara sangna sangadaba amasum laidiba tamasigi matam losilakpa sigi phibam singdi mayuknari kariguma disqualification gi proceeding sing lokhalakpa matamda tangai fadana hana notice amamam issue tawduna pifam thoi notice piragadi madugi pakhum piraknabagi matam su pigadabani adubu hairiba sing adu loina pangthokle haina lauragasu issue tawriba notice sing adugi pakhum piraknabagi matam piragasu loina khangna hainaraba ngaktanina matam launanaba soidana hotnarakani haiba wafam phongdorakhi loinana lokhatpham thokpa thabak sing adu time factor gisu makha pongani haiba wafam su phongdorakhi adumainama ngasi speaker ga sanakhiba wari adugi matam phawbadadi MLA ani asigi mathakta makhalamati makhoi disqualification tawbaga mari lainaba petition complaint file torokhiba laitri haina su phongdorakli Pauksi esiga hauzik New Delhi da laidiba Manipur Pradesh Congress Committee ge President and Loken ga telephone wari sanabada magna haiki haukiba nominini humni gi mamana Congress ki MLA yamthong hawki famasum political party amatada affiliation tawdana laidiba MLA RK imona BJP da yawkiba sigi matangda speaker na 10 schedule gi makari action logadabani Congress MLA yamthom hawkif na BJP da yawge hairabasu 10 schedule gi matungina MLA famdigi han resign tawgadabani political party amatada affiliation tawduna laidiba MLA RK imona party amada yawge hairabadi mahaksu 10 schedule gi makada MLA famdigi han resign tawgadabani hana ticket amatada affiliation tawduna lairakpana tamasi loidri fawbadi ma atopa party amada yaw haibasi 10 schedule gi makada pidi satna kanglon singi wangbadani maramasina MLA ani asina BJP da yawkiba asiga mari lainana speaker na MLA ani bu disqualify tafam thopani masida speaker na khangna tawdaba tarabadi Congress party gi maikedi gi sulo form thopa thabak sung lokhalakani hainasu phongdorakli atopa pawamanamo mi yonbara senaba matik sawa sairakfiyo Saliba sahi sigi October 13 mayumdagi moreda usuba yaurugani haiduna satkiba Moirangthem Premdas Elis ingosai 13 apok palaikidraba Moirang thokobom yema yon thokpada sienabani haiba langthel laikom laikai kaithil manaktagi sagol sem Arnold Saikungatret apokpa santibu matik saba sairak piyo haiduna ngasi langthel mayai lekai mera paibi ima ibel singna langthel laikom kaithil wakat mi pham duna khongjang sangsinkre
Wakan mifam adura saruk yakibi mafam khangdana mangkhre hairiba langthel mayai lekaidigi moirangthim Premdas Ilis ingose kuntrag nitugi apokpi memana phongdorakpada haukiba October kuntrag mathuida mahaki masanupa si mahaka pokminaba maupa Sagol Sem Santi Kumar gi masanupa Arnolga Moreda Usubas yaurugani haina satminakibane adubo satminakiba Arnolna yumda halaklaga magi masana karigi halaktribano haina hanglubada Arnolna makti Moreda thabak subugi lehauri haina khumnaki haidi Arnolgi thayainaba pakhum maduda singnabadagi Khongjong Police Station ayibu wakat ama thasigi mangada pisinduna missing report ama file toki loinana complaint report adu ki matungina police na Arnold thaudu adu mari leina fakhi hari hauju Arnold gi masindagi ma ki mafam khangdriba masanupa adu Arnold na miyoi kharaga laktunaraga sel loduna yonthokrabra haibigi singnaba leide maramaduna makoina yonthokpikiba ma ki masagi langla langjin tiduna fonganbiyo masanupa phangdriba fawba Arnold bu thadokpigano Magi mathakta sapsab serak pibiyo hainasu lengaki puning singsilakti wakan mifam adura saruk yakibi maira paibi mana phongdorakpada khulleikai sida inkhalakliba naharul kyalai maramaduna asigumba mi yonthokpa yoi asi thamba pamde Premdas Ilis ingobu mamada sinadriba fawba Arnold thadokpa yaroi maki mathakta matik chabe action lakhorkadabani sohaiki Amaromda thaudosi gamari lainana Khongjong Police na mi phaba mi lalonba masum oidaba ngangba gamari lainana case ma lakhotuna Arnold bu farba matun wangpang sathabadagi thaudosi da chenabani haiba thawal moijingdagi MD Ikabal koba mi amasu fagatuna housing police custody rima lauduna thamli haina su phungdorakli atien ba pawma dentist na nupi patient ama rep Toukhre dentist amana masagi sei kuntragani thoi surabi patient nupi ama injection Tharaga wakal tahandraba matungda rep Toukhre Uttar Pradesh ki Bareilly district ta haukiba October taraga tarukta thokiba thaudo odu ningthokaba numita khangnarakibani police na phongdorakpada dentist aduna thaudo odugi video amusu kapki accused dentist adu nomaijing numita faki ASP city Ravindra Kumar na hai victim adu yama sikpana tawbadagi October taraga tarukta Saidpur Hawkins locality da leiba dentist clinic ta amada satki clinic adugi dentist na mawanda ya ama satpa mathau tare haki dentist aduna makhatana numitugi khara thenglakpada nupi adu kokhi amasum dentist aduna makpu injection kaplaga wakhal tadana lehenbaga loinana ya satki amasum rep tokhi nupi adugi mapu roibana thaudo adu khanglakpadagi November 3 da Izatanagar Police Station complaint ama file toki ASP na hai nupi adugi medical examination pangthoki amasum preliminary investigation dentist aduna ma ki patient oiriba nupi asibu rape toki haibisi confirm toki loisilakpo oina atien ma pawkhra JP nada November 23 Imphal da lakadori Langthawal Assembly constituency ki MLA Karam Syam ngasi BJP da yauragani Bharatiya Janata Party BJP ki National President Dr. JP Nada numit nini ki khongsa thasigi kunga taruktu Imphal la tunglagani haina party sigi machin chatpa misa amana pausi asida phongdorakre marasida Langthawal Assembly constituency ki MLA Karam Syam hayang BJP da yauragani maana BJP da yaugadoribasi masjid makai tahuraba symbol leitraba yumpham Lehaudraba Lokjan Shakti Party BJP da merge toraga MLA oina yaugadoribani JP Nadagi Mikhal Miyagi anirak suba Manipur Concert asigi matangna ngasi Imphal la thunglakiba BJP ki national spokesperson su oriba Manipur ki in-charge Samit Patraga party ki workers singa unaduna wa khanakre pausna makhatana hai JP Nada thasigi kunga tarukta Imphal la laklaga mathangi numit November kunga tereta Imphal thadokigani Magna Imphal leiringaida state asigi mafam amada sinba miyam tinba BJP ki thoram amada saruk yagadori adumapu thoram adu karama mafamda pangthokadoribano haibaduri sapsana khangmangamdre JP Nadana Imphal leiringaida party asigi core committee Toukhre na unaduna wari sanagani madugi matung tarakpada BJP Manipur Pradesh ki maruoiba thaumisinga unagani BJP na handaki mikhal asida sit nipu phangba haiba Pandamasi Fangana Bidama party asigi maruoiba lusingba kayaga wari sanaramgani Maki Concert asida BJP ki National General Secretary Organization BL Santosu loinarakpa yai haina panari makoina Imphal leiringaida atopa political party tagi BJP da sanglakpasing okadra haibigi wafam dumakti haujumaki oina khanaba leitri haina pawgi source asina makhatana phungdorakli
अमरमदा एन बेरेन लुसिंग बीजेपी चुंगसिनब लेंगा LJP की टिकेट माई पाक्तुन MLA ओइरखिबा लंगथबाल AC की MLA करम श्याम हयेंग BJP ते यावरगनी पार्टी AC की मचिन चटपा मिसक अमा ओइना पाउसी एसिदा हाय करम श्याम BJP ते यावबगी असंबा थौरम अमा इम्फाल की नित्यपात चुथेक्ता लेबा BJP की ऑफिस ता अयुकी पुंग मपन ताबदा पांगथोकनी थौरम अदुदा चीफ मिनिस्टर एन बेरेन नेशनल स्पोक पर्सन डॉक्टर समित पात्रा अमसुम BJP मणिपुर प्रदेश की प्रेसिडेंट ए सरदान सिंहवा लुसिंगबा क्या सरुक यागनी मफम अदुदा पांगथोकपा थौरम अदु सरुक याबा लोइरबा मतुंगना करम श्यामना BJP दा यौरकपदा नुंगाइबा फोंदोकपा मसुम तराम ओपगी थौरम अमा लिलोंग साजिंग माइरेन खोंगदा पांगथोकनी थौरम अदुदा चीफ मिनिस्टर नोंथोंबम बिरेन BJP की नेशनल स्पोक पर्सन समित पात्रा मसुम मणिपुर स्टेट यूनिट प्रेसिडेंट ए सदासु सरुक यागनी हाइना पाउसना मखाताना फोंदोरकली थाजब याबा मफमदगी फंगवा पाउन हाय हयेंग नित्यपात चुथेक्ता लेबा BJP की ऑफिस ता पांगथोकदोरिबा थौरम असिदा सुपनतगी करम श्याम खक्तमक BJP दा संगनी मसिगी मतुंग तरकपदा नवेंबर 10 दा अतोपा टीम अमा BJP दा यावगनी पन्ना याबदे चीफ मिनिस्टर नोंथोंबम बेरेन हंदकता अतोपा पार्टी दगी BJP दा पुसिलकपगी थाबा असि नवेंबर थासिगी मनुंगदा लोइगनी हाइना फोंदोकिबा लेख्रे अदुमापु अककनबा मियोय खरदि नवेंबर थागी मतुंगदा BJP दा योरकपा याना लेदि अदुमापु कना कना BJP दा योरकदगी हाइबदरी सबसाना फोंदोकपा ngανmali haina pausina su makhatana phongdorakli loisilakpo ina topa pawamna parliamentary secretary taragani toi hapkhibagi matangna ngasi supreme court na judgment ama difiragani se minister nongthongbam beren gi lengak ta parliamentary secretary oikhiba makoi taragani toi gi disqualification gi mari leinaba case gi matangna ngasi supreme court of india na judgment ama di soidana piraba yana leire congress ki MLA didi thaisi na wokalak khiba matungina Office of Profit का मरी लेनब इशू द इलेक्शन कमीशन ऑफ इंडिया ना गवर्नर द पिरखिबा एडवाइजरी नमसिंदुना थंबगी मातांगना सुप्रीम कोर्ट ना खुद थिंगजिनबिनबा हाइजब वकत अमा हंदकता तबीबगा लोनना गवर्नर ना ECI की नोट फजिनदुना थंबा फजबा मसत नती हाइना फोंदोखिबा लेख्रे मासिगलोनी ना हयेंग नवेंबर 13 दा गवर्नर की माइकेदिगी अमसुम इलेक्शन कमीशन ऑफ इंडिया की माइकेदिगी गवर्नर दा पिखिबा ECI की सिरोलदु पुथोकनबा खंगनखिबा लेख्रे इलेक्शन कमीशन ऑफ इंडिया ना गवर्नर दा पिरखिबा एडवाइजरी अदु हौजिक फावबो मरि लेनबसिंगदा खंगनबसु तौदबा अमसुम थबकतो ओंथोकपसु तौदना तुमिन्ना लेबदु सुमदे हाइनसु फोंदोखिबा लेख्रबनी पार्लियामेंटरी सेक्रेटरी ओइरंबा MLA तरागनि थोइ डिस्क्वालिफाई तौननबा Karong Assembly Constituency की कांग्रेस MLA दीदी थाइसीना थारखिबा रिट पिटिशन की हियरिंग ngasi सुप्रीम कोर्ट ऑफ इंडिया की जस्टिस नागेश्वर राव अमसुम BR गाबाय अमदी BBही नगराथन की बेंच चथबनी लोनेना हियरिंग अदुदा सयेसी की जनवरी 13 केस असिगा मरी लेनिना इलेक्शन कमीशन गोयबा मोट फोंदोखरबसु गवर्नर की माइकेदिगी लोफम थोपा खोंथांसिंग लखोतना लेरंबगी मतंगदा गवर्नरना लखोटफम थोपा खोंथांसिंग थिनथदनबा बेंच असिना फोंदोखरबने केस असिगी मतंगदा कोर्टना ngasi वयलमा पीरबा याय हाइनसु पाउसिना मखाताना फोंदोरगदि दुगी मा होजिकुइनादि पाउस मतंग सा लुसिनजरगी अमसुम पाथोक्सगिबदा सोखिबा लानखिबा क्या याउस म्यामना गापिगनि अमसुम मतम मतमगी मरुएबी पाउस अपडेट पिजरकेना चैनल सिगी माइकेदिगी सुम्यामना थमजरियन थैंक यू